ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄ꯭ꯔꯦꯝꯆꯥꯟꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯏꯟꯀ꯭ꯔꯦꯗꯤꯕꯜ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯦꯠ ꯃꯤꯜꯂꯣ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ 2013ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯃꯨꯚꯤ ꯑꯃꯅꯤ ꯃꯨꯚꯤ ꯑꯁꯤꯅ ꯐꯪꯈꯤꯕ ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ ꯃꯦꯇꯥꯀ꯭ꯔꯤꯇꯤꯛꯇ 62%, ꯔꯣꯇꯟ ꯇꯣꯃꯥꯇꯣꯁꯇ 58%, IMDb ꯔꯦꯇꯤꯡꯗ 10ꯒꯤ ꯃꯅꯨꯡꯗ 5.7 ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯃꯨꯚꯤꯔꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯗ ꯗꯪꯀꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯁꯣꯔꯣꯛꯇ ꯃꯊꯟꯗ ꯌꯥꯝꯅ ꯀꯤꯕ ꯃꯑꯣꯡꯗ ꯆꯦꯜꯂꯝꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯉꯣꯟꯗ ꯇꯥꯟꯅꯔꯛꯄꯒꯨꯝ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯅ ꯆꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯌꯧꯔꯛꯑꯝꯃꯤ ꯃꯥꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯃꯑꯣꯡꯗ ꯊꯤꯡꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯕꯦꯁꯃꯦꯟꯗ ꯆꯪꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯗꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯗꯪꯀꯟꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯗꯪꯀꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗꯪꯀꯜꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯏꯁꯟ ꯀꯌꯥ ꯑꯃ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯣꯏꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯀꯟꯅ ꯊꯤꯜꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯊꯣꯡꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯛꯄ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯗꯪꯀꯟꯒꯤ ꯅꯨꯄꯤꯅ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯦꯁꯃꯦꯟꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯗꯪꯀꯜꯅ ꯊꯤꯡꯖꯤꯟꯕꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯕꯦꯁꯃꯦꯟ ꯃꯈꯥꯗ ꯂꯣꯠꯍꯜꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯊꯣꯡꯗ ꯊꯤꯜꯂꯛꯑꯝꯕ ꯑꯗꯨ ꯊꯤꯟꯕ ꯂꯦꯞꯈꯤꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯑꯣꯏꯅ ꯐꯛꯀꯥꯏꯗꯨꯅ ꯆꯪꯂꯛꯑꯝꯃꯤ ꯑꯗꯨꯒ ꯆꯪꯂꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯗꯪꯀꯟꯒꯤ ꯃꯐꯝꯗ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯎꯠꯇꯕꯤꯗ ꯑꯩꯈꯣꯏꯗ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯈꯤꯔꯝꯃꯤ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯄꯨꯡ 112ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗ ꯎꯠꯂꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯗꯪꯀꯜ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯗꯪꯀꯜꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯛꯄ ꯃꯇꯝꯗ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯗꯪꯀꯜꯒꯤ ꯃꯕꯨꯛ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯎꯔꯝꯃꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯇꯤꯁꯨ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯒ꯭ꯔꯣꯊ ꯇꯧꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯅꯔꯁ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯤ ꯀꯔꯤꯁꯨ ꯂꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯃꯈꯣꯏꯅ ꯐꯅꯕ ꯂꯥꯌꯦꯡꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯨꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯤꯁꯨꯁꯤꯡ ꯑꯁꯤ ꯃꯥꯏꯅꯔ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯣꯏꯅ ꯂꯧꯊꯣꯛꯈꯤꯕ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯪꯀꯜ ꯑꯁꯤ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯆꯠꯄ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯠꯂꯛꯑꯝꯃꯤ ꯗꯪꯀꯜ ꯑꯁꯤ ꯑꯦꯀꯥꯎꯟꯇꯦꯟꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯕꯣꯁ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯦꯀꯥꯎꯟꯇꯦꯟꯗꯒꯤ ꯂꯧꯊꯣꯛꯑꯒ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯦꯁꯀꯤ ꯐꯔꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯍꯥꯞꯄꯝꯃꯤ ꯑꯁꯨꯝꯅ ꯀꯔꯤꯒꯤꯗꯃꯛ ꯗꯪꯀꯜꯕꯨ ꯑꯦꯀꯥꯎꯟꯇꯦꯟꯗꯒꯤ ꯂꯧꯊꯣꯛꯏꯕꯅꯣ ꯍꯥꯏꯔꯕꯗꯤ ꯑꯅꯧꯕ ꯋꯥꯀꯔꯁꯤꯡꯕꯨ ꯂꯧꯁꯤꯜꯂꯒ ꯑꯔꯤꯕ ꯋꯥꯀꯔꯁꯤꯡꯕꯨ ꯂꯧꯊꯣꯛꯄꯒꯤ ꯑꯣꯏꯔꯝꯃꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯗꯪꯀꯜꯗꯤ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯃꯊꯥꯁꯨ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯥꯅ ꯇꯧꯒꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯗꯣꯏꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯗꯪꯀꯜꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯣꯂꯤꯛ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯒꯗꯧꯕ ꯑꯣꯏꯔꯝꯃꯤ ꯗꯪꯀꯜꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯗꯪꯀꯜꯒꯤ ꯃꯃꯥꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯗꯪꯀꯜ ꯑꯁꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯗꯪꯀꯜꯒꯤ ꯃꯃꯥꯅ ꯗꯣꯛꯇꯔ ꯑꯃꯕꯨ ꯀꯧꯔꯝꯃꯤ ꯗꯣꯛꯇꯔ ꯑꯁꯤ ꯀꯧꯔꯒ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯦꯁꯁꯤꯡꯁꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯗꯪꯀꯜꯒꯤ ꯃꯐꯝꯗ ꯖꯥꯠꯀꯤ ꯀꯣꯏꯁꯟ ꯀꯌꯥ ꯑꯃ ꯍꯪꯖꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯁ꯭ꯇ꯭ꯔꯦꯁ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯦꯟꯒꯠꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯗꯪꯀꯜꯒꯤ ꯀꯂꯤꯛ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯗꯨꯅ ꯗꯪꯀꯜꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨ ꯑꯩꯅ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯗꯒꯤ ꯁꯤꯖꯤꯟꯅꯔꯨꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯣꯏꯗꯨꯅ ꯅꯪꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯐꯥꯏꯜ ꯑꯃ ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯗꯪꯀꯜꯒꯤ ꯃꯐꯝꯗ ꯇꯝꯃꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯪꯀꯜ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯃꯁꯥꯗ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯦꯁ ꯑꯗꯨꯁꯨ ꯍꯦꯟꯒꯠꯂꯝꯃꯤ ꯍꯥꯏꯔꯤꯕ ꯐꯥꯏꯜ ꯑꯁꯤ ꯗꯪꯀꯜꯅ ꯆꯍꯤ 1.5 ꯆꯪꯅ ꯁꯥꯒꯠꯆꯔꯛꯄ ꯐꯥꯏꯜ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯗꯪꯀꯜ ꯑꯗꯨꯅ ꯕꯥꯠꯔꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯑꯝꯃꯤ ꯗꯪꯀꯜꯅ ꯀꯟꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯕꯥꯠꯔꯨꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ ꯗꯪꯀꯜ ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ ꯅꯁꯥꯗꯣ ꯀꯩꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯑꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯈꯨꯝꯃꯝꯃꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗꯪꯀꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯤꯗꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯅꯥꯀꯣꯡꯗ ꯕ꯭ꯂꯨꯇꯨꯠ ꯍꯥꯞꯆꯤꯟꯗꯨꯅ ꯃꯍꯥꯛ ꯇꯨꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯗꯪꯀꯜꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤꯕꯁꯤꯡ ꯑꯗꯨ
mahakna kari amata taramde. Bathroom manung aduda Duncan adu naba henmanbana mafam aduda mahak wanthakirami. Duncan na asumna wanthagraba matung aikoina uba fangi madudi Duncan gi masa manungdagi yamna pikpa cracher ama tholaktuna Duncan gi office ta chatpadu aikoina urami. Office aduda yauraba matungda cracher aduna Duncan gi fine kakthakhiba Duncan gi kalik adubu machet segaiduna yamna awaba piraba matungda mafam aduda hatokhirami. Aduga asumna hatpa loiraba matungda Duncan gi masa manungda amuk halaktuna sangkhirami. Mana ayukta gyan taraklaba matung mafam adudagi thoklakpa matamda TV gi news ta asumna urami magi kalik adubu ngarang numidang masak khangdabasingna yamna tamthiba mawongda hatoktuna thamamme haiba adu tabada mahak yamna nungairamde. Adubu paw aduda ulaklibasing adu mahakna ignore tawraba matungda Duncan adu magi therapist ki manakta chatlaba matungda therapist aduna asumna Duncan gi mafamda hairami. Hypnotize tawduna mahakpu layengnaba hairami. Therapist aduna hairiba wa adu ahanbadadi Duncan na yaramde. Adubu therapist aduna hanjal hairakbadagi Duncan adusu yarami. Adudagi therapist aduna Duncan bu hipalaba matungda hypnotize tawba hawraami. Asumna tawba hawrakba aduda Duncan gi mabuk manung aduda cracher ama koilenglengba hawraami. Asumna mabuk manung aduda cracher amana koilenglengakpa aduda Duncan adu mafam aduda yamna naraduna yamna kanna lauraami. Asumna tawduna Duncan gi manungdagi yamna kiningai oiraba amotpa cracher ama thoklaami. Cracher adu uba matamda therapist adusu yamna angakpa amadi akiba faurami. Therapist aduna cracher aduna mangonda attack tawraktawba mandana chai ama paiduna mahakna cracher aduda attack tawba horami. Asumna tawruba adudagi cracher aduna magi maya adu kathoktuna yamna kanna lauraami. Matang adudagi aikoina khangba ngamami madudi cracher asi yamna sathiba maya panba cracher amani haiba asi. Asumna tawbadagi cracher aduna therapist adugi makhongda chongkhatuna yamna kanna siami. Cracher aduna chiglakpa aduda therapist aduna mahakna pairamba chai adu tawduna cracher adubu khara inthoami. Therapist aduna kanna laukhiba adu tabadagi Duncan adusu mafam aduda gyan taraami. Aduga mahakna hogolakpa matamda cracher adubu uba matamda mahaksu yamna kanna lauraami. Tanja aduda cracher adu makhoigi thongnaw adubu thugaiduna mafam adudagi yamna kanna chenkhirami. Tawriba thodok asida Duncan gi wakhal adu confuse chatlami. Aduga magi makokta question kaya amasu hangami. Therapist aduna cracher asigi matangda larik ama puthoktuna Duncan gi mafamda asumna hairami. Hairiba cracher sing asi yamna sathiba makhangi cracher ngaktani. Cracher asina miyoibagi mabuk manungda leigani aduga mana leiriba miyoi aduda kanagumba miyoi amana stress yamna pirabadi mahakna miyoi adugi manungdagi tholaktuna awaba piriba miyoi adubu hatokani haiduna hairami. Therapist aduna amuksu makhatana asumna hairami hairiba cracher asi nangi nanakta amuk sungsoisoidana halakhigani. Mahakna halakpa matamda nahakna yamna ingna tapna mahakpu wari sanaduna themduna thamgadawani haiduna hairami. Asumna nangna mabu themduna fajana loinarabadi nakhoi ani namanaba amagum yamna fajana loinaba yagani haiduna hairami. Adudagi aikoina amuk uba fangi madudi ngasai Duncan bu layengnabagi dama kaukhiba doctor adu nupi amaga leiminaba adu aikoina urami. Doctor adugi manaktagi nupi aduna hekchatkibaga ngasaigi cracher adu doctor adugi manakta laktuna mafam aduda doctor aduda attack tawba hawraami. Cracher aduna attack tawrakpa matam aduda doctor adu makhada turami. Doctor aduna tukhiba aduda cracher aduna doctor adugi mathakta kakhatuna doctor adugi mabukta hogaiduna mahakna yamna tamthiba mawongda doctor adubu mafam aduda hatoami. Asumna cracher asina doctor asibu halibagi maramdi mamangda Duncan gi mafamda doctor asina stress kaya ama pikhibagi oirami. Doctor asi hatpa loiraba matungda cracher adu Duncan gi manakta amuk halaami. Cracher aduna Duncan gi manakta lakpa aduda Duncan adu ngasai therapist aduna hairakhiba adugumna cracher aduda yamna fajana wari sarami. Mahakna angang masa amagum cracher aduda loinarami. Duncan na asumna tawba aduda cracher adusu yamna haraurami aduga Duncan ga makhoi ani yamna nungaina wari sanarami. Matang asida Duncan nasu cracher adugi maming ama thonbirami maming adudi Milo haiduna tholammi. Asumna tawraba matungda Milo hairiba cracher adu Duncan gi masa manungda amuk changkhirami. Mathangi numitta Duncan na magi office ta lakpa matamda magi anauba female colleague amaga thengnarami. Nupi aduna Duncan gi mafamda asumna hairami aikhoigi client amagi account balance asi amukka amuk name tawduna leire. Tawriba asi client asina khangakpa taragadi aikhoigi mathakta soidana lan tawrakpa tare haiduna nupi aduna Duncan gi mafamda hairami. Nupi adugi wahaidu tabada Duncan adu matha yamna sarami.
ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯂꯥꯛꯑꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯣꯏꯒꯤ ꯕꯣꯁꯀꯤ ꯃꯐꯝꯗ ꯇꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯋꯥ ꯁꯥꯗꯕꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯒꯤ ꯋꯥꯠꯂꯤꯕ ꯕꯦꯡꯛ ꯕꯦꯂꯦꯟꯁ ꯑꯗꯨ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯂꯧꯊꯣꯛꯑꯒ ꯍꯥꯞꯆꯜꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯦꯀꯥꯎꯟꯒꯤ ꯕꯦꯂꯦꯟꯁ ꯑꯗꯨ ꯏꯀ꯭ꯋꯦꯂꯥꯏꯖ ꯇꯧꯗꯨꯅ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯋꯥ ꯁꯥꯗꯕꯤ ꯃꯑꯣꯡꯗ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯕꯣꯁ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯗꯪꯀꯜ ꯑꯗꯨ ꯍꯦꯟꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯕꯣꯁ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯏꯂꯤꯒꯦꯟ ꯑꯣꯏꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯕꯣꯁꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯕꯣꯁ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒꯅꯨ, ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯈꯛꯇꯪ ꯅꯪꯅ ꯇꯧꯔꯣ, ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯗꯜ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯗꯪꯀꯟꯅ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯗꯣꯛꯇꯔ ꯑꯗꯨ ꯔꯀꯨꯟ ꯑꯃꯅ ꯍꯥꯠꯂꯝꯃꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁ ꯑꯗꯨꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯪꯀꯟꯅꯗꯤ ꯈꯪꯉꯝꯃꯤ ꯗꯣꯛꯇꯔ ꯑꯁꯤ ꯔꯀꯨꯟ ꯑꯃꯅ ꯍꯥꯠꯂꯝꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ꯫ ꯗꯣꯛꯇꯔ ꯑꯁꯤꯕꯨ ꯍꯥꯠꯂꯝꯂꯤꯕ ꯑꯁꯤ ꯉꯁꯥꯏꯒꯤ ꯃꯥꯏꯂꯣ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯗꯪꯀꯨꯜꯅ ꯊꯦꯔꯥꯄꯤꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯊꯦꯔꯥꯄꯤꯁ ꯑꯗꯨꯅ ꯗꯪꯀꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯕꯕꯥꯗꯤ ꯀꯗꯥꯏꯗ ꯂꯩ? ꯅꯪꯒꯤ ꯕꯕꯥꯗꯒꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯑꯗꯨ ꯂꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯗꯪꯀꯜꯅ ꯃꯥꯒꯤ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥꯅꯗꯤ ꯀꯅꯥ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ, ꯑꯩ ꯏꯊꯟꯗ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯒꯤ ꯗꯪꯀꯜ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯪꯀꯜ ꯑꯗꯨ ꯋꯥꯁꯔꯨꯝꯗ ꯆꯪꯅꯤꯡꯉꯛꯄꯗꯒꯤ ꯋꯥꯁꯔꯨꯝ ꯃꯅꯨꯡꯗ ꯆꯪꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯁꯔꯨꯝ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯃꯥꯏꯂꯣ ꯑꯗꯨ ꯃꯥꯒꯤ ꯃꯁꯥ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯂꯣ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯗꯪꯀꯜꯒꯤ ꯃꯄꯥꯅ ꯗꯪꯀꯜꯒꯤ ꯃꯐꯝꯗ ꯁ꯭ꯇ꯭ꯔꯦꯁ ꯀꯌꯥ ꯑꯃ ꯄꯤꯕꯒꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯏꯂꯣꯅ ꯗꯪꯀꯜꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯍꯥꯠꯄ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯗꯪꯀꯜꯅ ꯃꯥꯏꯂꯣꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯒꯤ ꯕꯕꯥꯗ ꯀꯔꯤꯁꯨ ꯇꯧꯒꯅꯨ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯪꯀꯜꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯗꯕꯤ ꯃꯥꯏꯂꯣ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯗꯪꯀꯜꯒꯤ ꯃꯄꯥꯕꯨ ꯍꯥꯠꯄ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯪꯀꯜꯅ ꯃꯥꯏꯂꯣ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯇꯥꯎ, ꯃꯍꯥꯛ ꯑꯩꯒꯤ ꯕꯕꯥꯅꯤ, ꯅꯪ ꯃꯥꯕꯨ ꯍꯥꯠꯀꯅꯨ, ꯑꯣꯐꯤꯁꯇ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯆꯥꯅꯤꯡꯕꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯅ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯣꯐꯤꯁꯇ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯕꯣꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯗꯪꯀꯜꯅ ꯇꯝꯃꯤꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯕꯣꯁ ꯑꯗꯨꯅ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯕꯤꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯣꯁ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯀꯔꯤꯁꯨ ꯑꯗꯨꯗ ꯃꯊꯥ ꯁꯥꯔꯨꯔꯅꯨ, ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯔꯤꯁꯨ ꯅꯁꯥꯗ ꯑꯋꯥꯕ ꯂꯩꯔꯤꯕ ꯑꯗꯨ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯋꯥ ꯁꯥꯗꯕꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯗꯪꯀꯜꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯕꯣꯁꯅ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯕꯤ ꯇꯥꯕ ꯑꯗꯨꯗ ꯗꯪꯀꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯥꯏꯂꯣ ꯑꯗꯨ ꯗꯪꯀꯜꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯂꯤꯞꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕꯣꯁ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯪꯀꯜ ꯑꯗꯨꯗꯤ ꯂꯤꯞ ꯑꯗꯨ ꯀ꯭ꯂꯣꯖ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯤꯞ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯕ ꯅꯪꯍꯧꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯂꯤꯞ ꯑꯗꯨꯅ ꯀꯨꯝꯃꯛꯀꯗꯧꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯁ꯭ꯇꯦꯌꯔꯗ ꯀꯨꯝꯃꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯞ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯥꯏꯂꯣ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯑꯣꯡꯗ ꯍꯥꯠꯇꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯩ ꯗꯪꯀꯜ ꯑꯗꯨ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯗꯪꯀꯜ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯏꯂꯣꯅ ꯁꯣꯏꯗꯅ ꯍꯥꯠꯈꯤꯅꯤ ꯍꯥꯏꯕꯒꯤꯅꯤ꯫ ꯑꯗꯨꯗꯒꯤ ꯗꯪꯀꯜ ꯑꯗꯨ ꯃꯥꯏꯂꯣꯒ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯏꯂꯣꯗꯒꯤ ꯂꯥꯞꯅ ꯊꯝꯅꯕꯒꯤꯗꯃꯛ ꯃꯥꯏꯂꯣꯒ ꯄꯨꯟꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯗꯪꯀꯜ ꯑꯃꯗꯤ ꯃꯥꯏꯂꯣ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯏꯂꯣꯅ ꯆꯥꯅꯕꯒꯤꯗꯃꯛ ꯗꯪꯀꯜꯅꯁꯨ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯪꯀꯜꯅ ꯄꯤꯔꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯃꯥꯏꯂꯣꯅꯗꯤ ꯑꯃꯠꯇ ꯆꯥꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯗꯪꯀꯜꯒꯤ ꯃꯐꯝꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯒꯤꯗꯃꯛ ꯄꯥꯔꯇꯤ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯪꯀꯜꯅ ꯃꯥꯒꯤ ꯃꯄꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯗꯪꯀꯜꯒꯤ ꯃꯄꯥ ꯑꯗꯨꯒ ꯊꯦꯔꯥꯄꯤꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯃꯈꯣꯏ ꯎꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯗꯪꯀꯜꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯀꯣꯏꯁꯟ ꯀꯌꯥ ꯑꯃ ꯍꯪꯉꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅꯗꯤ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯗꯪꯀꯜꯒꯤ ꯃꯐꯝꯗ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯑꯁꯤꯗꯤ ꯅꯪꯒ ꯎꯅꯕ ꯈꯛꯇꯪꯒꯤ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯗꯪꯀꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯗꯪꯀꯜ ꯑꯗꯨ ꯃꯊꯥ ꯁꯥꯔꯗꯨꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯃꯥꯏꯂꯣ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯆꯔ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫
ꯗꯪꯀꯜꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯆꯔ ꯑꯁꯤꯒꯤ ꯃꯇꯥꯡꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯗꯤꯁꯟ ꯆꯥꯗꯕ ꯃꯇꯥꯡ ꯑꯃꯗ ꯂꯩꯔꯦ, ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯁꯤ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯨꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗꯒꯤ ꯀ꯭ꯔꯦꯆꯔ ꯑꯃꯃꯝ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯀ꯭ꯔꯦꯆꯔ ꯑꯅꯤ ꯑꯗꯨꯗ ꯗꯪꯀꯟꯒꯤ ꯃꯄꯥꯒꯤ ꯀ꯭ꯔꯦꯆꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯣꯟꯕ ꯀ꯭ꯔꯦꯆꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯗꯪꯀꯜꯒꯤ ꯃꯄꯥꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯀ꯭ꯔꯦꯆꯔ ꯑꯗꯨ ꯆꯦꯟꯈꯤꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯏꯂꯣꯅ ꯐꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯪꯀꯜꯒꯤ ꯃꯄꯥꯒꯤ ꯀ꯭ꯔꯦꯆꯔ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯗꯪꯀꯜꯒꯤ ꯃꯄꯥꯒꯤ ꯀ꯭ꯔꯦꯆꯔ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯗꯨꯗ ꯗꯪꯀꯜꯒꯤ ꯃꯄꯥꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯔꯤꯕ ꯆꯩꯅꯥꯁꯤꯡ ꯑꯗꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯄꯥꯅ ꯑꯁꯨꯝꯅ ꯗꯪꯀꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥ ꯑꯣꯏꯒꯗꯧꯔꯕ ꯅꯠꯇ꯭ꯔꯥ? ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯗꯪꯀꯜꯒꯤ ꯃꯐꯝꯗ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯏꯂꯣꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯪꯀꯜꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯗꯪꯀꯜ ꯑꯃꯗꯤ ꯃꯄꯥ ꯊꯦꯔꯥꯄꯤꯁ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯦꯔꯥꯄꯤꯁ ꯑꯗꯨꯅ ꯗꯪꯀꯜꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯕꯕꯥ ꯑꯁꯤꯗꯤ ꯑꯩꯅ ꯁꯦꯟꯅꯍꯧꯔꯒꯦ, ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯪꯀꯜ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯎꯈꯤꯕ ꯁꯤꯟ ꯑꯗꯨ꯫ ꯗꯪꯀꯟꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯆꯪꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯕꯦꯁꯃꯦꯟꯗ ꯆꯪꯍꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯡ ꯑꯗꯨꯕꯨ ꯃꯥꯏꯂꯣꯅ ꯊꯨꯒꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯏꯂꯣꯒꯤ ꯃꯐꯝꯗ ꯗꯪꯀꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯪꯀꯟꯒꯤ ꯅꯨꯄꯤꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯂꯣ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯕꯦꯁꯃꯦꯟꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯏꯂꯣ ꯑꯗꯨ ꯏꯁꯤꯡ ꯆꯦꯟꯗꯅꯕ ꯂꯩꯔꯤꯕ ꯄꯥꯏꯞ ꯑꯗꯨꯗ ꯇꯧꯗꯨꯅ ꯕꯦꯁꯃꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯗꯪꯀꯟꯅ ꯃꯥꯏꯂꯣ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯗꯅꯕꯒꯤꯗꯃꯛ ꯐꯥꯔꯝꯃꯤ꯫ ꯗꯪꯀꯟꯅ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯡ ꯑꯗꯨꯗ ꯐꯥꯖꯔꯕꯁꯨ ꯃꯥꯏꯂꯣ ꯑꯗꯨꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯏꯂꯣ ꯑꯗꯨꯅ ꯕꯦꯁꯃꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯗꯪꯀꯟꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯀꯤꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯗꯪꯀꯜꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯃꯍꯥꯛꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯂꯣꯅ ꯆꯣꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯗꯪꯀꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯏꯂꯣꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯗꯪꯀꯜꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯨꯔꯒ ꯂꯩꯔꯤꯉꯩ ꯃꯥꯏꯂꯣ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯪꯀꯜ ꯑꯗꯨ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯏꯂꯣ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯆꯣꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯗꯪꯀꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯕꯦꯁꯃꯦꯟ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯗꯪꯀꯟꯒꯤ ꯅꯨꯄꯤꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯏꯂꯣꯅ ꯗꯪꯀꯜꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯥꯏꯂꯣ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗꯪꯀꯟꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯂꯣ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯃꯉꯣꯟꯗ ꯀꯤꯍꯟꯅꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯏꯂꯣ ꯑꯗꯨꯗꯤ ꯃꯩꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯀꯤꯗꯕꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯂꯣ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯦꯁꯃꯦꯟ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯗꯪꯀꯜ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯂꯣ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯗꯪꯀꯟꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯥꯏꯂꯣ ꯑꯗꯨꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯃꯐꯝ ꯑꯗꯨꯗ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯅꯥꯝꯃ ꯀꯛꯊꯠꯄ ꯑꯗꯨꯗ ꯗꯪꯀꯟꯗꯁꯨ ꯆꯩꯅꯥ ꯑꯗꯨ ꯆꯞ ꯆꯥꯅ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯏꯂꯣ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯀ꯭ꯔꯦꯆꯔ ꯑꯃ ꯑꯣꯏꯕꯅ ꯑꯃꯨꯛꯀ ꯍꯟꯅ ꯗꯪꯀꯜꯅ ꯃꯥꯏꯂꯣ ꯑꯗꯨꯕꯨ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯂꯣꯅ ꯁꯤꯔꯝꯗꯥꯏ ꯑꯗꯨꯗ ꯗꯪꯀꯟꯅ ꯃꯥꯏꯂꯣ ꯑꯗꯨꯕꯨ ꯄꯝꯈꯠꯄꯤꯔꯝꯃꯤ꯫ ꯃꯥꯏꯂꯣ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯗꯪꯀꯟꯒꯤ ꯃꯐꯝꯗ ꯗꯦꯠ ꯍꯥꯏꯅ ꯀꯧꯔꯝꯃꯒ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯂꯣ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯥꯏꯂꯣꯅ ꯁꯤꯔꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯗꯪꯀꯜ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯗꯪꯀꯟꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯌꯥꯝꯅ ꯀꯞꯐꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯊꯥ ꯁꯥꯕꯗꯤ ꯐꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯁ꯭ꯇ꯭ꯔꯦꯁ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯃꯐꯝꯗ ꯃꯥꯏꯂꯣꯅ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨꯁꯨ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯀꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯗꯪꯀꯟꯅ ꯃꯥꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯪꯀꯜꯒꯤ ꯑꯣꯏꯕ ꯀꯝꯄꯅꯤ ꯑꯃꯁꯨ ꯍꯥꯡꯉꯝꯃꯤ꯫ ꯃꯥꯒꯤ ꯀꯝꯄꯅꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯔꯟ ꯇꯧꯔꯝꯃꯤ꯫
ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯗꯪꯀꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯗꯪꯀꯜꯒꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗ ꯗꯪꯀꯟꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯇꯤꯁꯨ ꯃꯌꯥꯝ ꯑꯃ ꯐꯣꯝ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗꯁꯨ ꯇꯤꯁꯨ ꯃꯌꯥꯝ ꯑꯃ ꯐꯣꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯗꯪꯀꯟꯒꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗꯁꯨ ꯀ꯭ꯔꯦꯆꯔ ꯑꯁꯤ ꯐꯣꯝ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨꯡ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯗꯪꯀꯟꯒꯤ ꯃꯄꯥꯗꯒꯤ ꯊꯥꯡꯗꯔꯛꯄꯗꯨꯅ ꯗꯪꯀꯟꯗ ꯑꯗꯨꯒ ꯗꯪꯀꯟꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯃꯊꯪ ꯀ꯭ꯔꯦꯆꯔ ꯑꯁꯤ ꯐꯣꯝ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯉꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫